ꯍꯥꯎꯗꯣꯏꯅꯤ. Hi everyone, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯄ ꯍꯣꯡꯗꯣꯛꯆꯔꯤ. ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯣꯛ, ꯁꯤꯁꯨ ꯄꯣꯛ, ꯑꯗꯨꯒ ꯁꯤꯗꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ, ꯑꯗꯨꯒ ꯇꯤꯜꯍꯧ ꯂꯩꯔꯦ, ꯊꯕꯤ ꯂꯩꯔꯦ. ꯊꯕꯤ ꯑꯃ ꯆꯥꯕ. ꯃꯌꯥꯝꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ. ꯄꯣꯛ ꯐꯖꯕ ꯃꯥꯟꯕ ꯄꯣꯠꯂꯝꯒꯦ. ꯁ꯭ꯇꯨ. ꯍꯥꯎꯗꯣꯏꯅꯤ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯍꯥꯎꯗꯣꯏꯅꯦ. ꯍꯥꯎꯔꯦ. ꯁꯥꯏꯌꯦ. ꯑꯗꯣ ꯃꯌꯥꯝ ꯁꯥꯒꯠꯂꯛꯄꯁꯤꯗ ꯄꯣꯛꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ. ꯑꯗꯨꯅ ꯑꯩꯅ ꯉꯝꯗꯕ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯄꯦ. ꯌꯥꯝ ꯆꯥꯕ ꯉꯝꯃꯣꯏ. ꯁꯤꯕꯨ ꯂꯦꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ. ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯆꯥꯛ ꯆꯥꯍꯧꯈꯤꯒꯦ. ꯑꯗꯨ ꯄꯣꯛ ꯍꯥꯟꯅ ꯆꯥꯁꯤꯜꯂꯗꯤ ꯂꯦꯊꯣꯛꯈ꯭ꯔꯅꯦꯕ. ꯍꯥꯎꯋꯦ ꯃꯌꯥꯝ. ꯊꯕꯤ ꯆꯥꯕꯁꯦ ꯏꯪ ꯂꯥꯎꯋꯦ. ꯍꯥꯎꯋꯦ. ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯦ ꯐꯖꯅ ꯍꯥꯎꯋꯦ.
매실 없는 거 먹으면 ꯑꯩꯅ ꯃꯃꯥꯡ ꯀꯞꯄ ꯀꯥꯟꯗ ꯈꯔ ꯑꯗꯨꯝ ꯊꯥꯅꯦꯕ ꯌꯥꯝ ꯁꯤꯟꯖꯤꯕ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ